ꯍꯜꯂꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯦ ꯑꯩꯒꯤ ꯁꯦꯀꯦꯟ ꯗꯦꯁꯅꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯀꯦ ꯍꯥꯏꯈꯤꯕꯗꯨꯒꯤ ꯁꯦꯀꯦꯟ ꯗꯦꯁꯅꯤ 3 days ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯏꯗꯤꯠ ꯇꯧꯕꯒꯤ ꯃꯇꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯗꯅꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛꯇꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯊꯕꯛ ꯇꯧꯔ ꯂꯩꯕꯗꯣ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯏꯗꯤꯠ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯇꯨꯝꯃꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯏꯗꯤꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯃꯊꯛꯅꯦ ꯑꯩ ꯗꯣꯂꯥ ꯃꯊꯛꯇ ꯂꯩꯕ ꯄꯣꯠ ꯆꯩꯗꯣ ꯑꯗꯨ ꯑꯩ ꯆꯥꯎꯔꯥꯛꯄ ꯎꯠꯂꯝꯕꯒꯤꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯩꯅꯦꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯉꯁꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯊꯛꯁꯦ ꯂꯣꯏꯅ ꯀꯟꯊꯔꯒ ꯑꯗꯨꯒ ꯁꯪꯒꯣꯏꯁꯤꯁꯨ ꯀꯟꯊꯔꯒ ꯏꯃꯨꯡ ꯍꯥꯏꯕ ꯁꯔꯨꯛꯁꯦ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒ ꯁꯪꯒꯣꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯝꯃꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨ ꯋꯥꯗꯤ ꯌꯥꯝ ꯋꯥꯔꯦ ꯇꯧꯅꯤꯡꯗꯕꯅꯗꯤ ꯂꯣꯏꯔꯦ ꯊꯕꯛꯁꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯁꯨꯝ ꯅꯝꯁꯤꯟꯈꯤꯗꯣꯔꯕꯀꯣ ꯍꯌꯦꯡ ꯇꯧꯕꯗ ꯅꯨꯃꯤꯠꯁꯨ ꯅꯛꯁꯜꯂꯛꯄꯒꯤꯀோ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯁꯠ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯅꯝꯒꯗꯕꯗꯣ ꯑꯩꯁꯦ ꯅꯝꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯤꯅꯦꯕ ꯅꯨꯄꯤꯈꯩꯁꯦ ꯂꯣꯏ ꯇꯧꯔꯤꯅꯦ ꯏꯃꯨꯡꯗ ꯂꯩꯕ ꯃꯧꯈꯩꯁꯦ ꯂꯣꯏ ꯇꯧꯔꯤꯅꯦ ꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯄ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯌꯨꯝ ꯁꯦꯡꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯑꯋꯥꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗꯅꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩ ꯈꯛꯇꯪ ꯇꯧꯕꯁꯨ ꯅꯠꯇꯦꯀꯣ ꯁꯤ ꯃꯤ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯑꯁ ꯀꯩꯀꯥꯟꯗꯕ ꯅꯝꯗꯅ ꯑꯩꯁꯨ ꯅꯠꯇꯦ ꯃꯤ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯀꯥꯟꯗ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯀꯌꯥ ꯅꯝꯅꯤꯡꯗꯅ ꯑꯗꯨꯝ ꯅꯝꯗ ꯌꯥꯗꯕ ꯈꯔ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯩ ꯑꯗꯨꯝ ꯊꯝꯃꯕꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯀꯥꯕꯛ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯗꯤ ꯑꯩ ꯋꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕꯁꯨ ꯍꯥꯏꯕ ꯆꯠꯇ꯭ꯔꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯠꯁꯤꯔꯥꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯨ ꯌꯩꯕ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯂꯧ ꯈꯥꯎꯔꯤꯕ ꯉꯁꯤ ꯑꯩꯅ ꯁꯤ ꯇꯧꯔꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯂꯧ ꯀꯟꯅ ꯈꯥꯎꯔꯤꯕꯀꯣ ꯑꯗꯨꯗꯨꯒꯤ ꯊꯕꯛꯁꯦ ꯄꯨꯔꯥ ꯃꯩꯅꯦꯕ ꯑꯗꯨꯅ ꯆꯥꯛꯀꯧꯕꯁꯤꯁꯨ ꯍꯥꯏꯕꯁꯦ ꯆꯠꯄꯤꯅꯕꯁꯦ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯃꯆꯥꯈꯩꯁꯨ ꯂꯣꯏꯅꯃꯛ ꯏꯇꯩꯍꯣꯏꯁꯨ ꯂꯣꯏꯅꯃꯛ ꯂꯧꯕꯨꯛꯇ ꯂꯣꯏ ꯂꯩꯈꯤꯕꯗꯒꯤ ꯆꯥꯛꯀꯧꯕꯁꯦ ꯆꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩ ꯅꯨꯄꯥꯅꯗꯤ ꯅꯪꯒ ꯏꯆꯥ ꯅꯨꯄꯥꯒ ꯇꯧꯔꯒ ꯀ꯭ꯋꯥ ꯇꯥꯡꯒ ꯄꯨꯔꯒ ꯃꯅꯦꯈꯩꯗꯨꯗ ꯈꯣꯏꯔꯝꯍꯜꯂꯣ ꯑꯗꯨꯗꯨꯒ ꯍꯥꯏꯔꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯁꯦ ꯋꯥꯔꯕ ꯁꯤ ꯅꯨꯃꯤꯠꯁꯤꯗꯗꯤꯀꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯉꯔꯥꯡꯗꯨ ꯋꯥꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯨ ꯋꯥꯕꯒꯤ ꯇꯧꯅꯤꯡꯗꯕꯒꯤ ꯑꯩ ꯁꯨꯝ ꯆꯠꯅꯤꯡꯗꯕ ꯋꯥꯕꯒꯤ ꯆꯠꯇꯔꯦꯕꯀꯣ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯁꯤꯅꯤ ꯃꯤꯔꯥꯡ ꯆꯧꯔꯥꯛꯄ ꯑꯃ ꯀꯟꯊꯔꯒ ꯂꯣꯏꯈꯤꯕꯒꯤ ꯐꯤꯕꯝꯅꯦꯕꯀꯣ ꯑꯩꯅ ꯂꯣꯏꯔꯦ ꯌꯥꯔꯅꯤꯅ ꯈꯟꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯋꯥꯏ ꯇꯩꯕꯗꯤ ꯏꯔꯥꯏ ꯂꯥꯏ ꯑꯩꯗꯤ ꯖꯣꯔꯣ ꯍꯥꯏꯗꯤ ꯂꯦꯞꯄꯒ ꯖꯣꯔꯣ ꯅꯥꯟꯊꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯗꯨ ꯃꯈꯥꯒꯤꯁꯦꯈꯛ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯁꯪꯒꯣꯏꯁꯦ khak ꯉꯥꯏꯔꯦ ꯁꯪꯒꯣꯏꯒꯤ ꯃꯤꯔꯥꯡ ꯀꯟꯊꯕꯒ ꯑꯗꯨꯗꯨꯒ ꯄꯣꯠ ꯆꯩ ꯈꯔ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩ ꯂꯣꯏꯁꯟꯒꯗꯕ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦꯕ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯎꯄꯥꯛꯅꯦ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔ ꯍꯩꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕꯅꯦꯅ ꯂꯧꯕ ꯎꯄꯥꯛꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯒꯤ ꯌꯣꯠ ꯅꯨꯡ ꯂꯣꯏ ꯂꯧꯁꯜꯂꯨꯔꯒ ꯁꯥꯕ ꯉꯝꯗꯕꯤꯗ ꯂꯩꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯥꯍꯧꯗꯕꯒꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯌꯣꯠ ꯂꯥꯡ ꯑꯗꯩꯗꯤ ꯎꯕꯥꯛ ꯅꯨꯡꯁꯦ ꯑꯗꯣ ꯑꯩꯁꯦ ꯊꯕꯛ ꯋꯥꯕ ꯑꯩꯁꯦ ꯇꯧꯅꯤꯡꯉꯛꯇꯗꯅ ꯁꯨꯝ ꯐꯝꯃ ꯂꯩꯀꯥꯟꯁꯤꯗ ꯌꯨꯝ ꯍꯥꯏꯗꯤ ꯁꯪꯒꯣꯏꯗ ꯂꯩꯕꯅꯤꯅ ꯌꯨꯝꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯃꯦꯗꯅꯀꯣ ꯑꯗꯣ ꯑꯩ ꯌꯨꯝꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯐꯕ ꯐꯖꯕ ꯌꯨꯝꯗꯣ ꯑꯩꯅꯒ ꯅꯥꯔꯀꯥꯟꯗꯒ ꯁꯨꯝ ꯂꯩꯔꯨꯕ ꯌꯥꯄꯣꯠꯇꯦꯀꯣ ꯁꯤꯁꯦ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟ ꯑꯩꯁꯦ ꯕꯣꯔꯤꯡ ꯆꯨꯔꯛꯄꯒ ꯇꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯁꯦ ꯁꯨꯝ ꯋꯥꯔꯦꯅ ꯊꯣꯛꯂꯛꯄꯗ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯕꯇꯔꯐ꯭ꯂꯥꯏ ꯑꯃ ꯀꯩꯅꯣꯅ ꯀꯟꯅ ꯆꯤꯛꯏꯀꯣ ꯂꯤꯖꯥꯔꯠꯅ ꯀꯟꯅ ꯆꯤꯛꯏ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯇꯥꯟꯊꯣꯛꯄꯤꯁꯤꯔꯥ ꯇꯥꯟꯊꯣꯛꯄꯤꯔꯣꯏꯁꯤꯔꯥ ꯈꯟꯖꯥꯟꯅꯔꯒ ꯁꯨꯝ ꯂꯩꯔꯦ ꯇꯥꯟꯊꯣꯛꯄꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯗꯤ ꯕꯇꯔꯐ꯭ꯂꯥꯏꯁꯦ ꯁꯤꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯗꯨ ꯁꯤꯅ ꯅꯦꯛꯁ ꯃꯣꯔꯅꯤꯡꯅꯤ ꯑꯩꯒꯤ 3 days ꯁꯨꯕ ꯑꯗꯣ ꯑꯩꯒꯤ ꯕꯣꯇꯜꯁꯤꯒ ꯑꯩꯒꯤ ꯀꯦꯃꯣ ꯇꯦꯕ꯭ꯂꯦꯠꯁꯤꯒꯗꯤ ꯊꯥꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯣꯡꯃꯗ ꯇꯦꯕ꯭ꯂꯦꯠꯁꯦ 2 ꯆꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯥꯛ ꯈꯥꯡꯉꯤꯀꯥꯟ ꯆꯥꯏꯀꯣ ꯁꯝꯁꯦ ꯌꯦꯡꯉꯣꯇꯣ ꯑꯩꯒꯤꯗꯤ ꯑꯃꯨꯛꯇꯪ ꯍꯥꯠꯄꯩ ꯁꯝꯅꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯀꯦꯜꯂ ꯂꯩ ꯁꯨꯃꯥꯏꯅ ꯑꯩ ꯀꯣꯛꯈ꯭ꯔꯅꯤ ꯑꯩ ꯁꯝꯁꯦ ꯑꯩ ꯈꯪꯉꯦ
ꯑꯗꯨꯒ ꯑꯩꯅ ꯁꯟꯊꯤ ꯀꯟꯅ ꯊꯤꯕꯗ ꯐꯪꯗꯕꯗꯩ ꯏꯔꯣꯏꯒꯤ ꯃꯊꯤ ꯑꯣꯏꯅ ꯐꯪꯉꯦꯕꯀꯣ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯒ ꯑꯗꯨꯒ ꯁꯤꯗꯩ ꯏꯔꯣꯏꯒꯤ ꯊꯤꯁꯦ ꯑꯁꯤꯁꯤꯅꯦꯕ ꯑꯩꯅ ꯂꯧꯒꯦ ꯈꯟꯕꯁꯦ ꯑꯗꯨꯗꯨꯒ ꯏꯔꯣꯏꯁꯤꯅ ꯑꯗꯨꯝ ꯂꯦꯞꯁꯜꯂ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯅ ꯀꯨꯏꯅ ꯂꯦꯞꯄꯗꯩꯇꯨ ꯃꯥꯁꯦ ꯇꯜꯂꯕ ꯀꯩꯅꯣ ꯑꯩ ꯃꯑꯣꯡꯗꯨꯗ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯃꯊꯤꯗꯣ ꯈꯨꯜꯂꯒ ꯄꯣꯔꯛꯑꯦ ꯑꯗꯨ ꯕꯥꯇꯤꯟꯁꯤꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯨꯃꯥꯡꯁꯦ ꯇꯩꯊꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯨꯃꯥꯡꯁꯦ ꯇꯩꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯕꯥꯇꯤꯟꯗꯒꯤ ꯀꯩꯅꯣ ꯀꯩꯕ ꯁꯟꯊꯤꯗꯣ ꯑꯗꯣ ꯑꯩ ꯒ꯭ꯂꯞ ꯎꯞꯄꯤꯁꯤꯅ ꯁꯟꯊꯤ ꯄꯥꯏꯕꯗꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯆꯪꯉꯗꯤꯅꯀꯣ ꯑꯗꯨꯗꯨꯒꯤ ꯎꯞꯄꯅꯦꯕꯀꯣ ꯐꯖꯅꯕ ꯈꯣꯠꯅꯕ ꯈꯨꯠ ꯍꯥꯏꯗꯤ ꯈꯨꯠ ꯃꯣꯠꯈꯤꯅꯤ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨ ꯃꯤꯅꯗꯤꯅꯦ ꯃꯣꯠꯄꯁꯦ ꯑꯗꯨꯝ ꯃꯥꯟꯕ ꯑꯩꯅꯗꯤ ꯋꯥꯅ ꯁꯦꯡꯖꯔꯤꯕ ꯑꯩ ꯁꯦꯡꯕꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯥꯗ ꯑꯁꯪꯕ ꯈꯔ ꯂꯩꯁꯦ ꯄꯦꯔꯨꯛꯅꯦꯕꯀꯣ ꯑꯩꯅ ꯐꯨꯛꯇꯠꯄ ꯄꯥꯝꯃꯨꯏꯌꯦꯅ ꯊꯝꯕ ꯍꯥꯏꯗꯤ ꯑꯩ ꯑꯉꯥꯡ ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯦꯔꯨꯛꯁꯦ ꯅꯣꯡꯃꯒꯤ ꯃꯅꯥ 2-3ꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯊꯝꯃꯦ ꯑꯗꯨ ꯁꯤꯖꯤꯅꯦꯇꯣ ꯏꯆꯥꯅꯨꯄꯥꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯜꯂꯛꯏꯅꯦ ꯑꯩꯅ ꯁꯤꯅꯦꯇꯣ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯋꯥꯗꯕꯤꯗ ꯇꯩꯒꯦ ꯍꯥꯏꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯩꯗꯣꯏꯅꯦꯕꯀꯣ ꯋꯥꯏ ꯇꯩꯕ ꯍꯥꯏꯗꯣ ꯁꯨꯃꯥꯡꯒꯤ ꯋꯥꯏꯁꯦ ꯁꯤꯁꯦ ꯑꯍꯥꯟꯕ ꯇꯩꯕꯅꯤꯅ ꯈꯔꯗꯤ ꯃꯁꯛꯁꯦ ꯐꯖꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯅꯥꯟꯅ ꯎꯔꯣꯏꯕ ꯃꯀꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀ꯭ꯔꯛ ꯂꯩꯁꯦꯀꯣ ꯃꯍꯨꯁꯦ ꯀꯨꯞꯄ ꯑꯣꯏꯕꯀꯣ ꯑꯗꯨ ꯁꯨꯝ ꯇꯩꯔꯀꯥꯟꯗ ꯃꯥꯁꯦ ꯀꯨꯞꯄꯛꯀꯅꯤꯀꯣ ꯑꯩꯅ ꯅꯤꯡꯊꯝꯊꯥꯗ 4-5ꯔꯛ ꯇꯩꯕꯗ ꯑꯗꯨꯝ ꯀꯨꯞꯈ꯭ꯔꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯅ ꯖꯔ 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 ꯇꯩꯕ ꯌꯥꯔꯛꯑꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯩꯕꯅꯦ ꯑꯩꯅ ꯇꯩꯔꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯩꯔꯤꯅꯦ ꯋꯥꯗꯕꯅꯦ ꯁꯤꯅ ꯁꯨꯃꯥꯡ ꯇꯩꯕ ꯀꯥꯟꯗ ꯑꯩ ꯁꯨꯝꯆꯤꯠꯅꯁꯨ ꯇꯩꯔꯝꯃꯦ ꯑꯗꯒꯤ ꯈꯨꯠꯅꯁꯨ ꯇꯩꯔꯝꯃꯦ ꯈꯨꯠꯅ ꯇꯩꯕꯒꯗꯤ ꯑꯩ ꯉꯝꯖ-ꯂꯥꯛꯆꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯑꯩ ꯈꯨꯠꯅ ꯄꯥꯛꯅ ꯇꯩꯗꯦ ꯑꯩ ꯁꯨꯝꯆꯤꯠꯅ ꯇꯩꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯇꯩꯕ ꯁꯨꯝꯆꯤꯠꯅ ꯇꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯤꯅ ꯇꯩꯕꯅ ꯅꯨꯡꯉꯥꯏꯌꯦꯅꯀꯣ ꯁꯤꯅ ꯇꯩ ꯑꯗꯨ ꯁꯨꯝꯆꯤꯠ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯣꯔꯦꯒꯤ ꯁꯨꯝꯆꯤꯠ ꯍꯥꯏꯈ꯭ꯔꯒꯅ ꯐꯥꯛꯇꯣꯛꯄꯤꯗꯣ ꯗꯨꯀꯥꯟꯗꯒ ꯁꯤꯠꯄꯗꯣ ꯑꯗꯨꯅ ꯇꯩꯔꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯎꯕꯅꯦ ꯑꯩ ꯑꯗꯨꯒꯤ ꯁꯨꯝꯆꯤꯠꯇꯨ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯇꯩꯃꯟꯗꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯩꯔꯤꯅꯦ ꯑꯩꯅ ꯁꯨꯃꯥꯡꯒꯤ ꯇꯩꯕ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯇꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯃꯧꯒꯤ ꯊꯕꯛꯁꯤꯁꯨ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯃꯤꯅꯗꯤ ꯃꯁꯤꯡ ꯊꯥꯕꯤꯗꯕ ꯊꯕꯛ ꯑꯣꯏꯅ ꯄꯩꯁా ꯊꯣꯛꯄ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯊꯕꯛ ꯑꯣꯏꯅꯗꯤ ꯊꯥꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯋꯥꯕ ꯄꯨꯝꯗꯤ ꯊꯤꯠꯄ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯁꯤꯒꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯁꯟꯊꯤꯁꯦ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦꯅ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯩꯒꯦ ꯑꯅ ꯈꯜꯂꯒ ꯑꯩꯅ ꯔꯥꯎꯟ ꯑꯃ ꯇꯩꯊꯣꯛꯀꯦꯅ ꯈꯜꯂꯒ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯩꯊꯣꯛꯑꯗꯤ ꯁꯟꯊꯤꯗꯨꯁꯨ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯍꯥꯏꯗꯤ ꯀꯣꯟꯅꯗ꯭ꯔꯦꯅ ꯃꯀꯛꯇ ꯂꯦꯞꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯇꯩꯍꯧꯕꯅ ꯐꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯩꯍꯧꯔꯦꯕꯀꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯤ 2-3 ꯍꯟꯕꯗ ꯑꯗꯨꯝ ꯐꯒꯗ꯭ꯔꯥ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯆꯠꯂꯒ ꯃꯅꯦꯗ ꯈꯣꯏꯔꯝꯃꯦ ꯃꯅꯦ ꯑꯇꯣꯝꯕꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯤꯁꯤꯅ ꯃꯅꯤꯌꯥꯏꯃ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯈꯣꯏꯔꯝꯃꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯣ ꯆꯥꯛꯀꯧꯕ ꯂꯥꯛꯄꯤꯌꯣꯅ ꯑꯩꯈꯣꯏꯕꯥꯅꯤꯅ ꯑꯣꯏꯅ ꯍꯥꯏꯕ ꯆꯠꯂꯦꯕꯀꯣ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯦ ꯃꯥꯅ ꯇꯣꯡꯉꯦ ꯑꯗꯨꯒ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯁꯤꯅ ꯑꯩꯈꯣই ꯏꯀꯨꯕꯣꯛꯀꯤꯅꯦ ꯃꯆꯟꯅꯨꯄꯤꯅꯦꯕꯀꯣ ꯃꯣꯏꯕꯥꯅꯤ ꯈꯛꯇꯪ ꯄꯣꯛꯑꯦ ꯕꯕꯥꯒ ꯁꯤꯒꯤ ꯏꯅꯦꯇꯣꯟꯁꯦ ꯁꯤꯁꯤꯒ ꯈꯛꯇ ꯄꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯅꯦ ꯑꯍꯟꯅꯦꯀꯣ ꯃꯅꯦ ꯑꯍꯟꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯁꯤ ꯍꯥꯏꯔꯝꯕꯗꯩ ꯑꯗꯨꯒ ꯑꯩꯅ ꯂꯦꯝꯍꯧꯔꯤꯕ ꯍꯥꯄꯨ ꯈꯨꯟꯗꯣꯛꯀꯗꯕ ꯋꯥꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯣ ꯑꯩꯅ ꯈꯨꯟꯇꯣꯛꯑꯦ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯑꯗꯨꯗꯨꯒ ꯇꯧꯔꯒ ꯃꯥꯅ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯈꯨꯟꯇꯣꯛꯄꯤꯔꯦ ꯂꯣꯏꯔꯀꯥꯟꯗ ꯍꯥꯄꯨꯁꯤꯡꯗꯣ ꯃꯩ ꯊꯥꯗꯣꯛꯄ ꯌꯥꯕꯅ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯆꯣꯠꯄꯁꯤꯡ ꯑꯗꯩꯗꯤ ꯏꯃꯨꯡꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯌꯦꯇꯨꯝ ꯁꯤꯔꯤꯟꯆꯤꯡꯕ ꯁꯤꯖꯤꯟꯅꯈꯤꯕꯁꯤꯡ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯐꯠꯇꯕ ꯀꯩꯀꯥ ꯍꯨꯟꯇꯣꯛꯐꯝꯒꯤ ꯇꯥꯏꯞ ꯇꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯣꯏꯅ ꯍꯨꯟꯇꯣꯛꯎꯔꯒꯦꯅ ꯑꯩꯁꯦ ꯂꯥꯛꯑ ꯍꯨꯟꯇꯣꯛꯏꯅꯦꯕꯀꯣ ꯂꯧꯕꯨꯛꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯅꯝꯃꯛꯄꯅꯦ ꯃꯇꯝꯗꯨꯗ ꯍꯨꯟꯇꯣꯛꯄ ꯆꯠꯄꯗꯨꯗ ꯆꯪꯉꯦ ꯄꯨꯔꯥ ꯌꯦꯡꯉꯣ ꯑꯩ ꯈꯣꯡꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯋꯥꯕꯗꯁꯨ ꯂꯣꯏꯔꯦ ꯈꯣꯡꯁꯤꯁꯨ ꯂꯣꯏꯔꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯔꯤꯛꯁꯣ ꯇꯣꯡꯉ ꯍꯜꯂꯛꯄꯒꯤ ꯁꯤꯟꯅꯦ ꯁꯤꯁꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯒ ꯍꯥꯏꯗꯨꯅꯦ ꯁꯦ ꯏꯝꯐꯥꯜ ꯃꯆꯥꯅꯒ ꯐꯪꯉꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯁꯦ ꯌꯦꯡꯉꯨꯅꯦ
ꯑꯗꯣ ꯉꯁꯤ ꯗꯤꯋꯥꯂꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯩꯁꯨ ꯀꯌꯥꯝ ꯊꯥꯟꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯉꯥꯡ ꯍꯔꯥꯎꯅꯕ ꯁꯨꯝ ꯊꯥꯟꯕꯅꯦ ꯗꯤꯋꯥꯂꯤꯗ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯁꯦ ꯀꯌꯥ ꯏꯟꯇꯔꯦꯁ ꯇꯧꯗꯦ ꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯥꯝꯕꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯨꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯁꯨꯝ ꯕꯕꯥꯅ ꯒꯧꯔꯤꯌꯥꯁꯦ ꯄꯥꯝꯃꯟꯕꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯥꯒꯤ ꯔꯦꯁꯄꯦꯛꯇ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯗꯤꯋꯥꯂꯤꯁꯦ ꯃꯥꯗꯤ ꯀꯦꯟꯗꯜ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯃꯥꯗꯤ ꯌꯨꯡꯕ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯃꯥ ꯄꯥꯝꯗꯦ ꯑꯩꯗꯤ ꯃꯤꯒꯤ ꯊꯕꯛꯅꯦꯅ ꯇꯧꯗꯅꯀꯣ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯧꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯔꯦ ꯇꯣ ꯑꯩꯗꯤ ꯕꯝꯕ꯭ꯂꯥꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯩꯗꯤ ꯃꯈꯣꯟꯅ ꯍꯧꯕꯁꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯗꯦ ꯃꯤꯅ ꯕꯝꯕ꯭ꯂꯥ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯀꯤꯕ ꯃꯤꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯕꯝꯕ꯭ꯂꯥ ꯂꯩꯔꯁꯨ ꯑꯩꯗꯤ ꯀꯩꯅꯣ ꯃꯈꯨꯠꯅ ꯍꯧꯕꯗꯣ ꯑꯩ ꯂꯩꯇꯦꯕꯀꯣ ꯁꯨꯝ ꯑꯉꯥꯡ ꯅꯨꯡꯉꯥꯏꯅꯕꯅ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯩ ꯀꯥꯞꯄꯤꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯂꯩꯔ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯅ ꯁꯤꯁꯦ ꯑꯣꯏꯅ ꯇꯧꯔꯒ ꯊꯥꯍꯜꯂꯒꯦ ꯁꯨꯝ ꯃꯣꯏ ꯀꯩꯅꯣ ꯇꯧꯅꯕꯅ ꯑꯗꯨꯝ ꯃꯆꯦꯈꯩꯁꯨ ꯂꯥꯛꯑꯒ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯗꯤꯋꯥꯂꯤꯁꯦ ꯁꯤꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯅꯍꯥꯟꯗꯩ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯒ ꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯁꯨ ꯋꯥꯠꯂꯤ ꯆꯥꯛꯀꯧꯕ ꯂꯣꯏꯕꯗꯩꯗꯤ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯋꯥꯕ ꯈꯔ ꯐꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯂꯐꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯄꯥꯟꯕꯅꯦ ꯑꯩꯅ ꯁꯤꯟꯕ ꯈꯔ ꯀꯠꯆꯕꯅꯦꯕꯀꯣ ꯃꯌꯥꯝ ꯀꯠꯄ ꯉꯝꯗꯦ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯀꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯣꯅ ꯅꯤꯖꯔꯦ ꯑꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯕꯨ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯕꯥꯏ